ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛꯅꯣꯟ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯏꯆꯥ ꯆꯥꯎꯕ ꯉꯥꯏꯈꯤꯁꯤꯒꯤ 5ꯁꯨꯕ ꯄꯥꯔꯠ 5꯫ ꯉꯁꯤꯗꯤ ꯏꯄꯥꯟ ꯊꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯒ ꯏꯄꯥꯟ ꯊꯥꯕꯒꯤ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯔꯥꯙꯥꯒꯤ ꯃꯄꯥꯝꯒꯤ ꯃꯤ ꯈꯔꯁꯨ ꯕꯁꯇ ꯄꯣꯠ ꯁꯦꯝꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯃꯆꯦꯈꯣꯏꯒꯤ ꯃꯃꯥ ꯃꯅꯝꯃ ꯃꯆꯟꯅꯨꯄꯤ ꯄꯨꯝꯅꯃꯛꯁꯨ ꯍꯧꯅꯗꯨꯅ ꯄꯣꯠꯌꯦꯡꯕ ꯉꯥ ꯊꯨꯝ ꯆꯦꯡ ꯀꯕꯣꯛ ꯍꯩꯕꯣꯛ ꯃꯌꯥꯝ ꯑꯃ ꯄꯨꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯆꯦ ꯃꯅꯦꯝꯁꯤꯡ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯂꯥꯛꯇꯨꯅ ꯕꯣꯔꯒ ꯂꯣꯏꯅꯅ ꯉꯝꯖꯕ ꯗꯥꯟ ꯊꯥꯗꯅꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯕꯥꯃꯣꯟꯅ ꯂꯥꯏꯔꯤꯛ ꯇꯧꯔꯤ, ꯋꯥꯔꯤ ꯂꯤꯔꯤ, ꯑꯉꯥꯡꯒꯤ ꯃꯥꯃꯅ ꯁꯨꯃꯥꯡꯗ ꯊꯣꯛꯂꯒ ꯃꯀꯣꯛꯇ ꯀꯣꯌꯦꯠ ꯑꯃ ꯌꯦꯠꯂꯒ ꯃꯥꯏꯀꯩ ꯃꯔꯤꯗ ꯃꯪꯒꯜ ꯁꯥꯏꯔꯒ ꯇꯦꯟ ꯀꯥꯞꯂꯤ꯫ ꯇꯦꯟ ꯀꯥꯞꯄ ꯂꯣꯏꯔꯒ ꯃꯥꯃꯅ ꯃꯣꯝꯄꯥꯛ ꯃꯊꯛꯇ ꯍꯤꯞꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯗꯥꯟ ꯊꯥꯗꯒꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯑꯃꯨꯛ ꯗꯥꯟ ꯊꯥꯗꯕꯒꯤ ꯆꯠꯅꯕꯤ ꯑꯁꯦ ꯂꯩꯔꯝꯃꯤ꯫ ꯇꯦꯟ ꯀꯥꯞꯂꯤꯕ ꯃꯥꯃ ꯑꯗꯨꯗ ꯉꯝꯖꯕ ꯐꯤ ꯑꯃꯒ ꯗꯈꯤꯅꯥ ꯄꯩꯁꯥ ꯍꯥꯞꯂꯗꯨꯅ ꯗꯥꯟ ꯇꯧꯅꯩ꯫ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯗꯨ ꯕꯥꯃꯣꯟꯅ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯍꯧꯔꯤꯕ ꯑꯗꯨ ꯌꯦꯟꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ꯫ ꯔꯥꯙꯥꯒꯤ ꯃꯅꯥꯛꯇ ꯃꯕꯨꯡ ꯑꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯅꯦ ꯃꯕꯨꯡ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯅꯦ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯇꯨꯅ ꯉꯥꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯦ ꯆꯍꯤ 8-9ꯒꯤ ꯂꯦꯡꯒꯥ ꯑꯣꯏꯅ ꯇꯧꯒꯅꯤ꯫ ꯔꯥꯙꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯌꯦꯡꯂꯒ "ꯑꯉꯥꯡꯁꯦ ꯁꯤꯔꯗꯤ ꯅꯦꯅꯦꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏꯀꯣ?" ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯧ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯌꯦ꯫ ꯑꯉꯥꯡꯅꯕꯨ ꯀꯔꯤ ꯈꯪꯒꯅꯤ?" ꯑꯍꯜꯁꯤꯡꯅ ꯉꯥꯡꯅꯕ ꯇꯥꯕꯗꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯔꯥꯙꯥꯅ ꯍꯥꯏꯔꯛꯏ, "ꯍꯦ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯇꯍꯣꯏꯗꯦ." ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯔꯥꯙꯥꯒꯤ ꯃꯕꯨꯡ ꯃꯅꯝꯃ ꯃꯈꯣꯏ ꯑꯅꯤ ꯍꯧꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯉꯥꯡ ꯑꯗꯣ ꯀꯞꯂꯛꯄꯗꯒꯤ ꯔꯥꯙꯥꯅ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯅ ꯍꯣꯡꯗꯣꯛꯇꯨꯅ ꯃꯐꯤ ꯁꯤꯜꯂꯤ꯫ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯄꯤꯁꯛ ꯄꯤꯛꯂꯒ ꯏꯁꯥꯡ ꯁꯥꯡꯉꯤ꯫ "ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯄꯤꯛꯆꯕꯒꯤ ꯋꯥꯅꯤ, ꯃꯁꯥꯗꯤ ꯀꯌꯥꯝ ꯀꯜꯂꯤ?" ꯃꯕꯨꯡ ꯃꯅꯝꯃ ꯑꯅꯤꯅ ꯌꯦꯡꯂꯒ, "ꯃꯁꯥ ꯀꯜꯂꯤꯕ ꯑꯗꯨꯕꯨꯗꯤ ꯐꯔꯤꯕꯅꯤꯅꯦ꯫ ꯏꯪꯂꯅꯤ, ꯃꯐꯤ ꯑꯗꯣ ꯊꯨꯅ ꯁꯦꯠꯆꯤꯟꯕꯤꯌꯨꯅꯦ." ꯔꯥꯙꯥꯅ ꯆꯥꯛꯈꯨꯝ ꯆꯪꯕ ꯌꯥꯗ꯭ꯔꯤꯉꯩꯗ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃ ꯅꯦꯛꯂꯒ ꯆꯥꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯡꯍꯜꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯍꯦꯃꯣꯂꯇꯥꯅ ꯊꯣꯡꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯆꯅꯨꯗꯤ ꯌꯥꯝꯅ ꯍꯪꯒꯣꯏꯒꯟꯕ ꯑꯉꯥꯡ ꯅꯨꯕꯤꯅꯒ ꯊꯣꯡ ꯊꯥꯛꯄ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯆꯕ ꯃꯤꯇꯥꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯆꯅꯨꯅ "ꯃꯦꯃꯥ, ꯊꯥ 2 ꯍꯥꯏꯔꯛꯂꯕꯅꯤꯅꯅꯦ, ꯑꯍꯜꯁꯨ ꯌꯥꯎꯕ ꯅꯠꯇꯦ, ꯕꯥꯃꯣꯟꯗ ꯆꯠꯂꯒ ꯅꯁꯥ ꯑꯗꯣ ꯁꯦꯡꯗꯣꯛꯂꯒ ꯆꯥꯛꯇꯣ ꯅꯪ ꯑꯣꯏꯅ ꯊꯣꯡꯂꯣꯅꯦ, ꯏꯃꯥꯕꯣꯛ ꯑꯉꯥꯡ ꯂꯧꯕꯤꯔꯒꯦ." "ꯏꯃꯥꯕꯣꯛꯅꯕꯨ ꯌꯥꯔꯕꯗꯤ ꯆꯥꯛꯄꯨꯗꯤ ꯑꯩꯅ ꯊꯣꯡꯕꯤꯒꯦꯅꯦ." ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔ ꯊꯥ 5-6 ꯍꯥꯏꯔꯛꯄꯒꯤ ꯅꯨꯡꯁꯤꯔꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯑꯣꯕꯒ ꯐꯥꯏꯕꯒ ꯀꯟꯅ ꯇꯧꯔꯝꯃꯤ꯫ ꯑꯉꯥꯡꯅꯤꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗ ꯑꯍꯤꯡꯗꯨꯃ ꯀꯞꯈꯤ꯫ ꯇꯣꯝꯕꯅ ꯑꯉꯥꯡ ꯑꯗꯣ ꯍꯟꯗꯣꯛꯏ ꯈꯪꯂꯕꯗꯤ ꯀꯔꯤꯒꯤ ꯁꯪꯒꯣꯝꯗꯣ ꯇꯣꯏꯅ ꯄꯤꯊꯛꯂꯤꯅꯣ ꯆꯩ꯫ ꯔꯥꯙꯥꯅ ꯑꯃꯨꯛ ꯃꯈꯅꯥꯎ ꯀꯪꯗꯨꯅ ꯃꯕꯨꯛ ꯂꯥꯝꯕꯗꯒꯤ ꯀꯞꯂꯤꯕꯅꯤ, ꯃꯕꯨꯛ ꯄꯤꯊꯛꯇ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯁꯦ ꯄꯠꯊꯗꯅ ꯁꯤꯔꯣꯏꯗ꯭ꯔꯣ? ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯗꯣꯛꯇꯔ ꯅꯕꯆꯟꯗ꯭ꯔꯗ ꯄꯨꯗꯨꯅ ꯌꯦꯡꯂꯨꯔꯦ꯫ ꯑꯅꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯂꯦ꯫ ꯃꯥꯒꯤ ꯁꯦꯔꯦꯜ ꯉꯥꯏꯕꯗ ꯑꯉꯥꯡꯗꯤ ꯃꯕꯨꯛ ꯂꯥꯝꯂꯗꯨꯅ ꯊꯦꯝꯕ ꯉꯝꯗꯅ ꯀꯞꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯀꯨꯏꯒꯅꯤ ꯈꯪꯗꯕꯅ ꯕꯣꯇꯜꯁꯨ ꯄꯨꯍꯧꯗ꯭ꯔꯦ꯫ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯉꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯔꯥꯙꯥꯅ ꯃꯆꯥꯕꯨ ꯊꯦꯝꯖꯔꯕꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯄꯥꯂꯤ ꯌꯧꯔꯛꯄꯗꯒꯤ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯗꯨꯅ ꯌꯦꯡꯂꯒ ꯏꯔꯛꯂꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯣ ꯂꯩꯔꯒ ꯃꯌꯨꯝꯗ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯇꯨꯅ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯃꯕꯨꯛ ꯄꯤꯊꯛꯈꯤꯔꯝꯃꯤ꯫ ꯊꯥ 6ꯇ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔ ꯆꯎꯝꯈ꯭ꯔꯕꯒꯤ ꯃꯇꯨꯡꯅꯤ꯫ ꯌꯥꯎꯁꯪ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯍꯦꯃꯣꯂꯇꯥꯅ ꯃꯧꯄꯥꯕꯨ ꯄꯝꯗꯨꯅ ꯆꯠꯂꯒ ꯈꯪꯅ ꯆꯥꯟꯅꯕ ꯏꯃꯨꯡꯁꯤꯡꯗ ꯆꯪꯗꯨꯅ "ꯑꯩꯈꯣꯏ ꯑꯕꯨꯡꯉꯣ ꯌꯥꯎꯁꯪ ꯁꯦꯟ ꯈꯥꯏꯕ ꯂꯥꯛꯏꯌꯦ." ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯔꯗꯨꯅ ꯂꯨꯄꯥ 10 ꯆꯞꯄꯤ, 20 ꯆꯞꯄꯤ ꯄꯤꯔꯛꯄ
ꯍꯦꯃꯣꯅ ꯃꯥꯒꯤ ꯐꯨꯔꯤꯈꯥꯎꯗꯨꯗ ꯁꯨꯝ ꯍꯥꯞꯆꯤꯜꯂꯤ꯫ ꯍꯦꯃꯣꯂꯇꯥ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯆꯪꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔ ꯎꯏꯕ ꯍꯧꯔꯛꯂꯦ꯫ ꯍꯦꯃꯣꯂꯇꯥꯅ ꯄꯤꯛꯂꯤꯕ ꯃꯧꯄꯥꯕꯨ "ꯑꯕꯨꯡꯉꯣ, ꯅꯪꯅ ꯇꯨꯝꯂꯕꯗꯤ ꯃꯤꯅ ꯄꯩꯁꯥ ꯄꯤꯔꯛꯂꯔꯣꯏꯌꯦ, ꯇꯨꯝꯈꯤꯅꯨ" ꯍꯥꯏꯔꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯣꯝꯂꯒ ꯍꯧꯗꯣꯛꯂꯤ꯫ ꯔꯥꯙꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯅꯥꯛꯇꯨꯗ ꯍꯦꯃꯣꯂꯇꯥꯅ ꯃꯧꯄꯥꯕꯨ ꯄꯝꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡ ꯑꯗꯣ ꯋꯥꯀꯔꯗ ꯊꯣꯛ ꯍꯥꯞꯆꯤꯜꯂꯤ꯫ ꯐꯨꯔꯤꯈꯥꯎꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯃꯁꯤꯡ ꯊꯤꯔꯤ꯫ "ꯂꯨꯄꯥ 150ꯗꯤ ꯁꯨꯔꯦ ꯑꯕꯨꯡꯉꯣꯒꯤ ꯇꯪꯈꯥꯏ, ꯑꯩꯒꯤ ꯇꯪꯈꯥꯏ" ꯍꯥꯏꯗꯨꯅ ꯂꯨꯄꯥ 75 ꯃꯃꯥꯗ ꯄꯤꯔꯤ꯫ ꯃꯃꯥꯅ "ꯅꯪꯒꯤ ꯉꯥꯛꯇ ꯑꯣꯏꯖꯔꯣꯗ, ꯑꯕꯨꯡꯉꯣꯒꯤꯗꯤ ꯄꯤꯗ꯭ꯔꯕꯁꯨ ꯌꯥꯔꯦꯅꯦ"꯫ ꯍꯦꯃꯣꯂꯇꯥꯅ "ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯑꯕꯨꯡꯉꯣꯒꯤ ꯑꯆꯥꯄꯣꯠ ꯂꯩꯅꯅꯕꯅꯤ"꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯦꯔꯣ ꯊꯣꯛꯂꯛꯇꯨꯅ "ꯆꯦꯆꯦ, ꯅꯪꯗꯤ ꯑꯉꯥꯡ ꯄꯨꯔꯒ ꯄꯩꯁꯥ ꯈꯥꯏꯕ ꯆꯠꯂꯨꯔꯤꯕ? ꯃꯤꯒꯤ ꯃꯃꯥꯡꯗ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ"꯫ ꯍꯦꯃꯣꯂꯇꯥꯅ "ꯏꯀꯥꯏꯗꯦ, ꯀꯩꯗꯧꯋꯦꯒꯦ ꯁꯤꯕꯣ"꯫ ꯆꯅꯨꯅ "ꯑꯉꯥꯡ ꯄꯥꯝꯖꯕꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯕꯤꯗ꯭ꯌꯥꯕꯨ ꯄꯣꯗꯨꯅ ꯊꯣꯡꯒꯥꯜꯗ ꯍꯦꯛ ꯍꯦꯛ ꯂꯦꯞꯂꯝꯃꯤ"꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯍꯦꯃꯣꯂꯇꯥꯅ ꯕꯤꯗ꯭ꯌꯥꯕꯨ ꯄꯣꯗꯨꯅ ꯊꯣꯡꯒꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯅ "ꯅꯈꯣꯏꯒꯤ ꯅꯧꯄꯥ ꯑꯗꯨꯕꯨ ꯀꯌꯥꯝ ꯆꯥꯎꯔꯕꯒꯦ"꯫ "ꯌꯥꯝꯅ ꯆꯥꯎꯔꯦ, ꯇꯨꯝꯅꯤꯡꯗꯅ ꯃꯀꯣꯟ ꯊꯤꯕ ꯍꯧꯔꯛꯂꯦ, ꯃꯀꯣꯟ ꯁꯥꯕꯤꯔꯤꯅꯤ"꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨꯅ "ꯍꯩꯃꯥ, ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ, ꯃꯀꯣꯛ ꯂꯣꯠꯁꯤꯟꯗꯨꯅ ꯇꯨꯝꯂꯤꯕꯁꯦ ꯅꯪꯅ ꯃꯀꯣꯟ ꯁꯥꯕꯤꯔꯤꯔꯣ? ꯃꯥꯗꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯇꯨꯝꯃꯤ"꯫ ꯅꯣꯡꯃ ꯔꯥꯙꯥꯅ ꯕꯤꯗ꯭ꯌꯥꯕꯨ ꯄꯣꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ ꯃꯇꯝ ꯑꯗꯣ ꯃꯥ ꯆꯍꯤ 2.5 ꯁꯨꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯃꯃꯥꯒꯤ ꯅꯥꯡꯒꯟꯗꯒꯤ ꯐꯛꯂꯥꯡꯗ ꯌꯦꯡꯂꯒ "ꯃꯃꯥ, ꯐꯛꯂꯥꯡꯗꯒꯤ ꯈꯕꯔꯁꯦ ꯌꯥꯝꯅ ꯃꯣꯠꯂꯦ, ꯑꯃ ꯁꯤꯟꯇꯣꯛꯑꯣ"꯫ ꯃꯃꯥꯅ "ꯊꯥꯎ ꯉꯧꯕꯗ ꯆꯣꯡꯉꯦ ꯍꯥꯏꯗꯨꯅꯅꯦ ꯈꯕꯔꯁꯦ ꯊꯦꯠꯆꯤꯟꯕꯅꯤꯅꯦꯍꯦ. ꯅꯪꯅ ꯄꯤꯛꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯃꯥꯌꯥꯏꯅ ꯅꯆꯥꯅꯨꯄꯥꯁꯦ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯒꯗꯧꯔꯤ ꯍꯥꯏꯔꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯦ ꯅꯪꯅ ꯍꯥꯏꯕꯁꯤ ꯇꯥꯔꯒ"꯫ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔ ꯂꯩꯀꯥꯏꯒꯤ ꯑꯪꯒ꯭ꯔꯋꯥꯗꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄ ꯍꯧꯔꯦ꯫ ꯃꯥꯒ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯤ ꯃꯔꯣꯜ ꯁꯨꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯅꯗ꯭ꯔꯤ꯫ ꯃꯍꯥꯛꯇꯤ ꯅꯣꯡꯃꯇꯁꯨ ꯅꯤꯡꯉꯥꯏ ꯇꯧꯕꯁꯨ ꯂꯩꯈꯤꯗꯦ꯫ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯏꯔꯤꯛ ꯇꯝꯕ ꯅꯨꯡꯇꯤꯒꯤ ꯆꯠꯂꯦ꯫ ꯁꯨꯇꯤ ꯊꯥꯔꯛꯄꯗ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯈꯥꯎ ꯃꯅꯨꯡꯗ ꯑꯣꯖꯥꯅ ꯕꯥꯜꯕꯣꯛ ꯃꯌꯣꯝ ꯃꯆꯥ ꯑꯃ ꯌꯣꯝꯂꯒ ꯍꯦꯛ ꯍꯦꯛ ꯍꯥꯞꯄꯤꯔꯛꯑꯦ꯫ ꯔꯥꯙꯥꯅ ꯈꯥꯎꯗꯒꯤ ꯕꯥꯜꯕꯣꯛ ꯃꯌꯣꯝ ꯑꯗꯣ ꯂꯧꯁꯤꯟꯕꯤꯔꯒ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯇꯜ ꯍꯧꯗꯨꯅ ꯃꯌꯥꯝ ꯆꯥꯃꯤꯟꯅꯩ꯫ ꯃꯕꯣꯛ ꯆꯅꯨꯅ ꯇꯜ ꯑꯇꯥꯎꯕ ꯑꯗꯣ ꯆꯥꯔꯒ ꯍꯔꯥꯎꯅ ꯅꯣꯛꯂꯒ "ꯏꯁꯨ ꯄꯣꯖꯕꯒꯤ ꯏꯁꯨꯒꯤ ꯃꯄꯥꯟ ꯆꯥꯔꯦ" ꯑꯁꯨꯝꯅꯁꯨ ꯅꯣꯛꯆꯩ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯍꯦꯔꯣꯆꯟꯗ꯭ꯔꯅ "ꯃꯃꯥ, ꯕꯤꯗ꯭ꯌꯥ ꯏꯕꯥꯅꯤ ꯑꯁ꯭ꯋꯥꯏꯐꯥꯎꯗꯪ ꯋꯥꯀꯤꯡ ꯆꯠꯂꯨꯒꯦ, ꯊꯥꯞꯅꯗꯤ ꯆꯠꯈꯤꯅꯨꯀꯣ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯒꯥꯔꯤ ꯌꯥꯝꯅ ꯆꯤꯟꯕꯅꯤ, ꯅꯈꯣꯏ ꯕꯥꯅ ꯎꯔꯕꯗꯤ ꯑꯃꯨꯛ ꯆꯩꯕꯤꯒꯅꯤ, ꯑꯁ꯭ꯋꯥꯏꯐꯥꯎꯗꯅꯤ, ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯀꯦ"꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯇꯣꯝꯕꯅ ꯑꯉꯥꯡ ꯑꯗꯣ ꯏꯃꯨꯡꯗ ꯂꯩꯕ ꯎꯗꯕ ꯑꯗꯨꯗ "ꯑꯉꯥꯡ ꯑꯗꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯍꯟꯈ꯭ꯔꯤꯕꯅꯣ, ꯂꯝꯕꯤꯅ ꯃꯔꯣꯜ ꯑꯃ ꯒꯥꯔꯤ ꯆꯤꯟꯕ ꯑꯁꯤꯗ" ꯍꯥꯏꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯂꯦ꯫ "ꯃꯌꯥꯝꯕꯒ ꯑꯅꯛꯄ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯆꯠꯆꯕꯅꯤ, ꯃꯔꯥꯏꯅ ꯂꯥꯛꯆꯔꯅꯤ ꯆꯥꯛ ꯂꯣꯏꯔꯕ ꯐꯥꯎꯕ"꯫ "ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯇ꯭ꯔꯦ ꯀꯔꯝꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ? ꯃꯣꯏꯕꯥꯅ ꯑꯃꯨꯛ ꯆꯩꯔꯛꯂꯅꯤ, ꯊꯤꯔꯨꯁꯤ ꯍꯥꯏꯔ ꯃꯥꯏꯀꯩ ꯀꯗꯣꯝꯗ ꯆꯠꯂꯝꯒꯅꯤ, ꯈꯪꯍꯧꯗ꯭ꯔꯦ, ꯉꯥꯏꯍꯥꯛ ꯊꯣꯡꯒꯥꯜ ꯐꯥꯎꯕꯗꯪ ꯊꯣꯛꯂꯒ ꯌꯦꯡꯂꯨꯈꯤꯒꯦꯅ" ꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠ ꯁꯝꯅꯔꯗꯨꯅ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯎꯔꯦ꯫ "ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯔꯤ ꯂꯝꯗ ꯆꯠꯂꯨꯔꯕ"꯫ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯅ ꯃꯃꯥꯕꯨ ꯎꯕꯗ ꯄꯦꯔꯗꯨꯅ ꯀꯞꯂꯛꯏ꯫ "ꯗꯗꯥꯅ ꯄꯪꯆꯠꯇ ꯆꯠꯂꯤ, ꯃꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯆꯪꯂꯒ ꯏꯅꯥꯎꯄꯥꯅꯤ ꯏꯅꯥꯎꯄꯥꯅꯤ ꯍꯥꯏꯔꯤꯕ, ꯑꯩꯗꯤ ꯋꯥꯕꯅ ꯁꯤꯗꯧꯔꯦ". ꯔꯥꯙꯥꯅ ꯍꯥꯏꯔꯛꯑꯦ, "ꯅꯪꯗꯤ ꯗꯗꯥ ꯋꯥꯔꯦ, ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯅꯦ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯃꯥ ꯆꯥꯛ ꯊꯤꯕꯤꯔꯒꯦ, ꯆꯥꯛ ꯆꯥꯔꯨꯔꯁꯤ". ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔ ꯆꯍꯤ 3 ꯍꯦꯛ ꯆꯪꯂꯛꯄꯗ ꯖꯩꯒ ꯇꯧꯕꯤꯔꯦ꯫ ꯅꯣꯡꯃ ꯍꯦꯔꯣꯆꯟꯗ꯭ꯔꯅ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯑꯦꯜꯕꯝ ꯄꯨꯊꯣꯛꯇꯨꯅ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯤ꯫ ꯍꯦꯔꯣꯅ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯗ "ꯕꯨꯡꯉꯣ ꯕꯨꯡꯉꯣ" ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯖꯩ꯫ ꯑꯦꯜꯕꯝꯗꯣ ꯍꯦꯔꯣꯅ ꯁꯨꯝ ꯐꯥꯛꯇꯨꯅ ꯌꯦꯡꯃꯤꯟꯅꯔꯤ꯫ ꯍꯦꯔꯣꯅ "ꯁꯤꯒꯤ ꯃꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯅꯦ, ꯌꯥꯝꯅ ꯐꯨꯒꯜꯂꯤ, ꯂꯨꯄꯥ 1 ꯄꯤꯌꯨ ꯍꯥꯏꯕꯗꯅꯦ ꯆꯩ ꯑꯃ ꯍꯦꯛꯇ ꯐꯨꯏ, ꯂꯨꯄꯥ 2 ꯄꯤꯌꯨ ꯍꯥꯏꯕꯗ ꯆꯩ 2 ꯐꯨꯖꯥꯠꯅꯤ". ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯅ
ꯃꯃꯥ ꯔꯥꯙꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯪꯂꯤ, ꯃꯃꯥ ꯑꯦꯜꯕꯝꯗꯅꯦ ꯐꯣꯇꯣ ꯑꯃ ꯌꯥꯎꯋꯦ, ꯗꯗꯥꯅꯗꯤꯅꯦ ꯑꯩꯈꯣꯏ ꯃꯃꯥꯅꯤ ꯍꯥꯏ, ꯃꯃꯥ ꯅꯪꯗꯤ ꯅꯠꯇꯦ, ꯀꯅꯥꯅꯣ ꯁꯤꯕꯣ? ꯔꯥꯙꯥꯅ, ꯑꯩꯅꯗꯤ ꯍꯥꯏꯗꯣꯛꯂꯣꯏꯅ ꯈꯟꯈꯤꯕꯅꯤ, ꯗꯗꯥꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯏꯆꯥꯁꯦ ꯉꯥꯎꯕ ꯇꯥꯔꯦ, ꯍꯥꯏꯗꯣꯛꯂꯒꯦ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯗꯕ ꯃꯔꯩꯔꯦꯗ, ꯗꯗꯥꯒ ꯆꯦꯆꯦꯒꯁꯦ ꯄꯣꯛꯂꯝꯂꯒꯅꯦ ꯃꯃꯥꯗꯣ ꯅꯥꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯦ, ꯑꯗꯨꯅꯅꯦ ꯅꯈꯣꯏ ꯑꯍꯨꯝꯗꯤꯅꯦ ꯂꯨꯅ ꯆꯥꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ. ꯔꯥꯙꯥꯅ ꯅꯣꯡꯃ ꯗꯗꯥꯗꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯍꯥꯏꯔꯁꯨ ꯆꯠꯂꯣꯅ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯗ ꯍꯥꯏꯕꯗ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯅ ꯊꯣꯛꯂꯒ ꯃꯌꯥꯝꯕꯗ ꯗꯥ ꯍꯦꯔꯣ ꯀꯧꯏ. ꯔꯥꯙꯥꯅ ꯗꯗꯥꯗꯪ ꯀꯧꯔꯒ ꯂꯣꯏꯔꯦ, ꯗꯥ ꯍꯦꯔꯣ ꯀꯥꯏꯅ ꯃꯤꯡꯒ ꯑꯃꯨꯛ ꯀꯧꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯍꯦꯔꯣꯅ ꯍꯥꯏꯔꯛꯏ, ꯀꯧꯖꯁꯅꯨ ꯕꯨꯡꯉꯣꯅ ꯗꯥ ꯍꯦꯔꯣ ꯀꯧꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ. ꯏꯕꯣꯛ ꯑꯃꯨꯕꯤ ꯌꯥꯏꯐꯀꯣꯟꯒꯤ ꯃꯕꯨꯡ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤꯅꯤ. ꯃꯆꯥꯅꯨꯄꯤ 2 ꯄꯣꯛꯏ. ꯀꯣꯂꯣꯏꯃꯤꯡꯂꯦꯟꯗꯤ ꯆꯥꯟꯗꯅꯤ, ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯤꯡꯅ ꯇꯀꯣꯟ ꯍꯥꯏꯅꯁꯨ ꯀꯣꯂꯣꯏꯅꯩ. ꯂꯥꯏꯔꯤꯛ ꯑꯁꯤꯗꯅ ꯆꯥꯟꯗꯅꯤꯅ ꯆꯅꯨ ꯍꯥꯏꯅꯁꯨ ꯃꯤꯡꯊꯣꯟꯖꯔꯦ, ꯑꯃꯗꯤ ꯇꯀꯣꯟꯅ ꯇꯃꯨꯕꯤ ꯍꯥꯏꯅꯁꯨ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯃꯤꯡꯁꯤꯗꯗꯤ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯞꯆꯩ. ꯑꯍꯜ ꯃꯇꯧ ꯑꯃꯗꯤ ꯑꯉꯥꯡꯒꯤ ꯃꯇꯧ. ꯆꯅꯨꯒꯤ ꯄꯨꯟꯁꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ. ꯑꯉꯣꯝꯒꯤ ꯎꯁꯣꯞꯀꯤ ꯌꯦꯟꯁꯥꯡ ꯁꯦꯝꯕ ꯆꯠꯂꯨꯕꯗ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯃꯅꯥ ꯃꯟꯕꯗ ꯎ ꯀꯥꯛꯐꯩ ꯑꯃ ꯌꯥꯎꯔꯝꯕꯗꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯍꯦꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯅꯣꯡꯃ ꯕꯥꯔꯇꯤꯟꯗ ꯇꯤꯟꯈꯥꯛ ꯀꯥꯔꯝꯕꯗꯒꯤ ꯕꯥꯔꯇꯤꯟꯗꯣ ꯃꯈꯨꯠꯅꯒ ꯊꯦꯡꯕꯤꯕ ꯄꯣꯠ ꯅꯠꯇꯦ. ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯨꯏꯒꯤ ꯑꯃꯥꯡꯕ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡ ꯐꯥꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯗ ꯆꯣꯡꯗꯨꯅ ꯆꯠꯂꯤ ꯄꯣꯠꯅꯤ. ꯂꯝꯕꯤ ꯁꯣꯔꯣꯛ ꯆꯠꯄ ꯃꯇꯝꯗ ꯍꯨꯏꯒꯤ ꯑꯃꯥꯡꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯇꯥꯏꯗꯒ ꯆꯠꯄꯤ ꯄꯣꯠ ꯅꯠꯇꯦ. ꯑꯉꯥꯡ ꯄꯣꯔꯒ ꯊꯣꯡꯒꯥꯜ ꯃꯇꯣꯟꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯂꯦꯞꯄꯗ ꯃꯃꯤꯡ ꯍꯥꯏꯐꯦꯠ ꯆꯠꯈꯤꯕꯅꯤ. ꯏꯃꯨꯡ ꯋꯥꯏ ꯇꯩꯕꯗ ꯅꯨꯔꯥꯗꯨꯗ ꯍꯜ ꯃꯃꯩ ꯄꯥꯟꯕꯤ ꯑꯃ ꯌꯥꯎꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯌꯦꯠꯂꯠꯇꯨꯅ ꯆꯥꯛ ꯑꯆꯥꯄꯣꯠ ꯑꯃꯠꯇ ꯍꯦꯛ ꯆꯥꯈꯤꯗꯦ. ꯃꯈꯨꯠ ꯑꯣꯏ ꯑꯗꯨꯅ ꯆꯃꯁ ꯄꯥꯏꯔꯒ ꯆꯥꯛ ꯆꯥꯈꯤ. ꯃꯥꯒꯤ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯗ ꯁꯣꯏꯗꯨꯅ ꯊꯦꯡꯂꯨꯔꯕ ꯄꯣꯠꯇꯣ ꯑꯗꯨꯃꯛ ꯂꯪꯁꯤꯠꯈꯤꯔꯝꯃꯤ. ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯐꯥꯎꯕ ꯑꯉꯥꯡ ꯄꯣꯅꯤꯡꯕꯅ ꯃꯁꯨ ꯅꯨꯄꯥ ꯕꯤꯒ꯭ꯌꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯂꯥꯎ, ꯏꯕꯣꯛꯀꯤ ꯅꯥꯡꯒꯟꯗꯅꯦ ꯑꯃꯨꯛꯇ ꯀꯣꯜꯂꯔꯥꯎ, ꯏꯕꯣꯛꯅ ꯄꯣꯕ ꯉꯝꯂꯤꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯒꯦ. ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔꯅ ꯍꯥꯏꯔꯛꯑꯦ, ꯇꯜꯂꯤ ꯀꯩꯁꯨ, ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯥꯎꯔꯦ, ꯄꯣꯕ ꯉꯝꯂꯔꯣꯏꯌꯦ. ꯔꯥꯙꯥꯅ ꯃꯆꯥꯅꯨꯄꯥꯕꯨ ꯑꯪꯒ꯭ꯔꯋꯥꯗꯤꯒꯤ ꯑꯣꯖꯥ ꯑꯗꯨꯗ ꯐꯤ ꯑꯃ ꯂꯩꯔꯒ ꯕꯣꯔꯤꯗꯨꯅ ꯈꯨꯔꯨꯝꯍꯜꯂꯝꯃꯤ. ꯈꯨꯔꯨꯝꯍꯜꯂꯕꯒꯤ ꯃꯇꯨꯡꯗ ꯁ꯭ꯀꯨꯜꯗ ꯃꯃꯤꯡ ꯆꯟꯕꯤꯗꯨꯅ ꯃꯍꯩ ꯇꯝꯕ ꯍꯧꯈꯤꯔꯝꯃꯤ. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔ ꯌꯥꯝꯅ ꯅꯥꯒꯜꯂꯤ. ꯄꯔꯤꯈꯥ ꯃꯌꯥ ꯈꯨꯗꯤꯡꯒꯤ ꯅꯥꯗꯨꯅꯇ ꯂꯥꯛꯈꯤ. ꯉꯥꯏꯍꯥꯛ ꯄꯔꯥ ꯄꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯨꯅ ꯍꯦꯛꯇ ꯐꯥꯏ. ꯀ꯭ꯂꯥꯁ ꯈꯨꯗꯤꯡꯃꯛꯀꯤ ꯑꯃꯗꯒꯤꯅ 3 ꯁꯨꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯆꯟꯗꯨꯅꯇ ꯂꯥꯛꯈꯤ. ꯄꯔꯤꯈꯥꯒꯤ ꯏꯝꯄꯣꯔꯇꯦꯟ ꯄꯤꯔꯛꯄ ꯍꯧꯔꯛꯂꯕꯗꯤ ꯄꯥꯕ ꯅꯪꯂꯔꯣꯏ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯅ ꯍꯦꯃꯟꯈꯤꯕꯅ ꯍꯦꯛꯇ ꯅꯥꯔꯛꯏ. ꯃꯃꯥꯅ ꯃꯆꯥꯕꯨ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯆꯥꯒꯤ ꯃꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯗꯨꯅ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ, ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ, ꯅꯪꯅ ꯐꯥꯔꯛꯄꯅ ꯍꯥꯟꯒꯅꯤ, ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯖꯩ. ꯔꯥꯙꯥꯅ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯅ ꯑꯣꯐꯤꯁ ꯀꯥꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯃꯥꯡꯒꯣꯜꯒꯤ ꯃꯆꯤ ꯑꯃꯗ ꯐꯩꯕꯥꯛ ꯂꯪꯆꯤꯡꯂꯤ. ꯇꯃꯨꯕꯤꯁꯨ ꯃꯥꯡꯁꯣꯛꯇ ꯐꯛ ꯑꯃ ꯊꯥꯔꯒ ꯍꯤꯞꯇꯨꯅ ꯂꯩꯔꯤ. ꯆꯅꯨ ꯃꯃꯧ ꯅꯨꯄꯤꯅ ꯂꯪ ꯆꯤꯡꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯩꯁꯨ ꯂꯪ ꯆꯤꯡꯕ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦꯅꯦ ꯃꯦꯃꯥ. ꯃꯍꯨꯝ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯆꯤꯡꯕ ꯍꯧꯏ. ꯃꯦꯃꯥ, ꯁꯤꯗꯤ ꯆꯤꯡꯕ ꯍꯩꯇꯦꯅꯦꯍꯦ, ꯍꯩꯔꯕꯗꯤ ꯏꯃꯧꯒꯤ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯄꯥꯡꯕꯤꯒꯦ ꯇꯧꯕꯅꯤ. ꯔꯥꯙꯥꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯕꯣꯛ, ꯐꯅꯦꯛ ꯃꯄꯥꯟ ꯅꯥꯏꯕꯗꯤ ꯂꯣꯟꯕ ꯍꯩꯔꯒ ꯁꯤꯅ ꯀꯔꯤꯒꯤ ꯍꯩꯇ꯭ꯔꯤꯕ? ꯃꯦꯃꯥ, ꯃꯁꯤꯗꯤꯅꯦ ꯌꯥꯝꯅ ꯂꯨꯏꯅ, ꯅꯪꯅ ꯆꯤꯡꯕꯁꯤꯗꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯑꯩꯅ ꯆꯤꯡꯕꯗꯗꯤ ꯃꯇꯨꯝ ꯄꯪꯊꯣꯛꯇ ꯊꯣꯛꯂꯛꯏ, ꯍꯩꯇꯦꯕꯣ ꯆꯤꯡꯕ, ꯇꯣꯛꯂꯒꯦ. ꯑꯁꯨꯝꯅ ꯆꯅꯨ ꯔꯥꯙꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯗꯨꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯂꯤꯕ ꯍꯧꯔꯛꯂꯤ.
ꯃꯦꯝꯃꯥꯅ ꯃꯥꯅꯅꯦ ꯃꯆꯥ 4 ꯄꯣꯛꯂꯤꯕ ꯑꯁꯦ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯌꯥꯝꯅ ꯋꯥꯈꯤ꯫ ꯃꯄꯥꯅꯗꯤ ꯇꯣꯝꯕꯁꯦ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯃꯤꯔꯣꯟ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯕꯅꯤꯗꯣ꯫ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯝꯕ ꯏꯃꯥꯅ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜ, ꯕꯤꯁꯦꯝꯄꯨꯔ ꯀꯩꯊꯦꯜꯗ ꯊꯥꯡ ꯌꯣꯟꯗꯨꯅ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯔꯥꯙꯥꯅ ꯏꯃꯥꯕꯣꯛ ꯊꯥꯡꯗꯤ ꯀꯔꯤ ꯂꯝꯗꯒꯤ ꯂꯧꯔꯒ ꯌꯣꯜꯂꯤꯕꯅꯣ? ꯃꯦꯝꯃ ꯋꯥꯡꯈꯩ ꯊꯥꯡꯖꯝꯗ ꯊꯥꯡ ꯌꯥꯝꯅ ꯁꯥꯏ, ꯑꯗꯨꯗꯒꯤ ꯂꯧꯔꯒ ꯏꯃꯥꯅ ꯊꯥꯡ ꯃꯈꯜ ꯁꯨꯅ ꯌꯣꯜꯂꯤ꯫ ꯑꯩꯈꯣꯏ ꯏꯃꯥ ꯑꯗꯨꯗꯤꯅꯦ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ, ꯅꯨꯄꯤ ꯊꯣꯛꯈ꯭ꯔꯕ꯫ ꯑꯩꯈꯣꯏꯅꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯪꯈꯣꯜꯁꯦ ꯏꯃꯥꯅ ꯃꯄꯥꯟ ꯂꯝꯗ ꯇꯃꯨꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯒ ꯏꯁꯩ ꯁꯛꯂꯨꯕꯗꯅꯦ ꯂꯨꯄꯥ 800 ꯐꯪꯂꯛꯄ ꯑꯗꯨꯅ ꯏꯪꯈꯣꯜ ꯂꯩꯗꯨꯅꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯅꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯩꯗꯤ ꯅꯄꯟꯊꯧꯒꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯝꯃꯦ, ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯄꯣꯁꯇꯤꯡ ꯇꯥꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯠꯂꯦ꯫ ꯅꯄꯟꯊꯧꯗꯣ ꯑꯩꯅꯗꯤꯅꯦ ꯇꯥꯏꯉꯣ ꯇꯥꯏꯉꯣ ꯀꯧꯏ꯫ ꯑꯩꯅ ꯍꯪꯒꯣꯏꯒꯟꯕꯅ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯂꯒ ꯍꯦꯛꯇ ꯑꯆꯥꯄꯣꯠ ꯆꯥꯗꯦ꯫ ꯇꯥꯏꯉꯣ ꯕꯥꯃꯣꯟ ꯍꯣꯇꯦꯜ ꯊꯤꯕꯤꯌꯨ ꯍꯥꯏꯗꯨꯅꯅꯦ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯝ ꯑꯗꯨꯗ ꯕꯥꯃꯣꯟ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯂꯒ ꯆꯥ ꯊꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯒ ꯅꯨꯄꯤꯁꯤꯒꯅ ꯑꯩꯅ ꯅꯄꯟꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯑꯩꯈꯣꯏ 4 ꯆꯥꯏ꯫ ꯑꯗꯨꯒ ꯏꯃꯥꯒ ꯇꯃꯨꯕꯤꯒꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒ ꯇꯣꯝꯕꯒ ꯁꯤꯗ ꯂꯩꯍꯧꯕꯅꯤ꯫ ꯔꯥꯙꯥꯅ ꯏꯃꯥꯕꯣꯛꯇꯤ ꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯕꯅꯣ? ꯑꯉꯥꯡꯁꯤꯡꯁꯦ ꯁꯦꯝꯕ ꯉꯝꯗꯕꯗꯒꯤꯅꯦ ꯇꯃꯨꯕꯤꯅ ꯑꯩꯕꯨ ꯀꯧꯔꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯄꯟꯊꯧ ꯏꯕꯥꯅꯤ ꯄꯨꯟꯅ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯕꯅꯤ꯫ ꯅꯣꯡꯃ ꯇꯥꯏꯉꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩꯉꯣꯟꯗ, "ꯆꯅꯨ, ꯅꯪꯒꯤ ꯅꯐꯝꯗ ꯉꯁꯤꯗꯤ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯒꯦ, ꯅꯪꯅ ꯌꯥꯒꯗ꯭ꯔꯥ?" ꯆꯅꯨꯅ, "ꯌꯥꯒꯗꯕ ꯋꯥ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯌꯥꯒꯅꯤ, ꯌꯥꯔꯣꯏꯗꯕ ꯋꯥ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯋꯥ ꯑꯗꯣ ꯇꯥꯔꯁꯤ, ꯍꯥꯏꯔꯛꯂꯣ ꯇꯥꯏꯉꯣ." ꯑꯉꯥꯡꯁꯤꯡꯁꯦ ꯇꯥꯏꯉꯣꯅ ꯍꯥꯏꯔꯛꯑꯦ, "ꯑꯉꯥꯡꯁꯤꯡꯁꯦ ꯁꯦꯝꯃꯤꯟꯅꯕ ꯑꯣꯏꯅ ꯑꯩꯒꯤꯁꯨ ꯏꯃꯤꯠꯁꯤꯗ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯏꯆꯥ ꯑꯃꯇꯪꯗꯤ ꯎꯕ ꯄꯥꯝꯃꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯇꯃꯨꯕꯤꯕꯨ ꯂꯧꯕ ꯄꯥꯝꯃꯤ." ꯆꯅꯨꯅ, "ꯀꯔꯤ? ꯇꯥꯏꯉꯣ, ꯅꯪ ꯑꯩꯕꯨ ꯏꯇꯩꯃ ꯀꯧꯕ ꯉꯝꯂꯗ꯭ꯔꯥ? ꯉꯝꯂꯕꯗꯤ ꯏꯅꯥꯎꯅꯨꯄꯤ ꯇꯃꯨꯕꯤꯕꯨ ꯂꯧ, ꯉꯝꯗ꯭ꯔꯕꯗꯤ ꯂꯧꯕ ꯌꯥꯔꯣꯏ." ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯇꯃꯨꯕꯤꯅ, "ꯏꯆꯦ, ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯅꯆꯥ ꯅꯃꯧꯗ ꯂꯤꯕ ꯍꯧꯅꯕ꯭ꯔꯅꯦ?" ꯑꯁꯨꯝꯅ ꯂꯩꯃꯤꯟꯅꯔꯝꯕꯗꯒꯤ ꯅꯄꯟꯊꯧꯗꯣ ꯃꯃꯥ ꯃꯄꯥꯅ ꯆꯤꯊꯤ ꯊꯥꯔꯛꯇꯨꯅ ꯀꯧꯈꯤꯕꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯗꯨꯅ ꯃꯆꯥ ꯅꯤꯉꯣꯜ ꯄꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯇꯃꯨꯕꯤ ꯏꯕꯥꯅꯤꯅ ꯑꯉꯥꯡ 4 ꯑꯁꯤꯒꯤ ꯃꯕꯨꯛ ꯊꯥꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯉꯁꯤ ꯀꯩꯊꯦꯜꯗꯒꯤ ꯐꯅꯦꯛ ꯂꯩꯔꯨꯔꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯐꯅꯦꯛꯇꯣ ꯂꯣꯟꯕ ꯂꯣꯏꯔꯒ ꯍꯌꯦꯡ ꯑꯗꯣ ꯌꯣꯜꯂꯒ ꯃꯗꯨꯗ ꯁꯤꯠꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯐꯅꯦꯛ ꯑꯃ ꯑꯃꯨꯛ ꯂꯩꯔꯒ ꯑꯔꯦꯝꯕ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯂꯩꯔꯒ ꯃꯈꯣꯏꯕꯨ ꯍꯣꯠꯅꯔꯛꯂꯤꯕꯅꯤꯅꯦ꯫ ꯅꯃꯥ ꯏꯕꯥꯅꯤ ꯃꯩꯗꯤꯡꯉꯨ ꯁꯅꯥ ꯀꯩꯊꯦꯜꯗ ꯆꯠꯄ ꯃꯇꯝꯗꯅꯦ ꯏꯅꯥ ꯑꯁꯤꯗ ꯁꯅꯥ ꯑꯃ ꯐꯥꯎꯕ ꯌꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅꯅꯦ ꯏꯟꯅꯐꯤꯅ ꯀꯣꯛꯁꯦ ꯈꯨꯝꯗꯨꯅ ꯆꯠꯂꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯤꯌꯣꯟꯕꯤꯁꯤꯡꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯣꯛꯈꯨꯝꯕꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯅꯁꯨ ꯈꯪꯅꯈꯤꯌꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯗ ꯆꯠꯅꯔꯤꯕ ꯂꯪꯂꯥ ꯀꯥꯟꯕꯤ ꯍꯥꯏꯔꯤꯕ ꯃꯄꯥꯟ ꯅꯥꯏꯕꯒꯤ ꯈꯨꯠꯂꯣꯜ ꯑꯁꯦ ꯅꯃꯥ ꯏꯕꯥꯅꯤꯅꯅꯦ ꯏꯆꯥ ꯃꯌꯥꯝ ꯑꯁꯦ ꯊꯥꯛꯄ ꯉꯝꯅꯅꯕ ꯍꯧꯗꯣꯛꯈꯤꯕ ꯈꯨꯠꯂꯣꯜꯅꯤ꯫ ꯌꯨꯝꯗꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯆꯦꯡ ꯈꯔ ꯂꯩꯕ ꯑꯗꯨꯒ ꯇꯣꯔꯕꯣꯠ ꯃꯆꯦꯠ ꯑꯃ ꯍꯥꯞꯆꯤꯜꯂꯒꯅꯦ ꯎꯇꯤ ꯊꯣꯡꯗꯨꯅ ꯄꯤꯖꯔꯝꯂꯒ ꯑꯩꯅ ꯃꯩꯗꯤꯡꯉꯨ ꯁꯅꯥ ꯀꯩꯊꯦꯜꯗ ꯐꯅꯦꯛ ꯑꯔꯣꯟꯕ ꯑꯗꯨ ꯄꯨꯗꯨꯅ ꯌꯣꯜꯂꯕ ꯃꯇꯨꯡꯗ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕ ꯑꯃ ꯂꯩꯔꯒ ꯆꯥꯗꯨꯅ ꯅꯣꯡꯃꯗꯨꯒꯤ ꯆꯔꯥ ꯅꯣꯡꯈꯟꯅꯗꯨꯅ ꯂꯦꯜꯂꯛꯈꯤꯕꯅꯤ꯫ ꯏꯆꯥꯅꯨꯄꯥ ꯇꯣꯝꯕꯁꯦ ꯈꯔ ꯃꯉꯥꯎꯁꯨ ꯊꯤꯅꯁꯨ ꯍꯧꯔꯛꯏ꯫ ꯑꯩꯈꯣꯏꯅꯁꯨ ꯃꯄꯥꯅ ꯅꯧꯅ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯕ ꯑꯗꯨꯗ ꯂꯨꯅ ꯆꯥꯟꯅꯁꯨ ꯇꯧꯖꯔꯛꯄꯅꯤ꯫ ꯅꯣꯡꯃ ꯑꯩꯅ ꯀꯣꯡꯕ ꯀꯩꯊꯦꯜ ꯆꯠꯀꯦ ꯊꯣꯛꯂꯛꯄꯗ ꯏꯇꯨꯡ ꯏꯟꯗꯨꯅ ꯌꯥꯏꯃꯒ ꯇꯣꯝꯕꯒ ꯑꯩꯈꯣꯏ 3 ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ꯫ ꯑꯩꯅꯗꯤ "ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗꯦꯀꯣ, ꯍꯣꯔꯦꯟꯅꯦ ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯨꯀ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ" ꯍꯥꯏ꯫ ꯇꯣꯝꯕꯅ "ꯍꯥꯏꯔꯣꯏ ꯍꯥꯏꯔꯣꯏ" ꯍꯥꯏꯗꯨꯅ ꯆꯠꯃꯤꯟꯅꯔꯦ꯫ ꯑꯁꯨꯝ ꯆꯠꯂꯕꯒꯤ ꯇꯨꯡꯗ ꯀꯣꯡꯕ ꯊꯣꯡ ꯍꯥꯏꯒꯠꯂꯛꯄ ꯑꯗꯨꯗ ꯃꯪꯒ꯭ꯔꯥ ꯑꯉꯥꯟꯕꯗꯣ ꯂꯨꯛꯃꯥꯏꯗ ꯍꯥꯞꯂꯗꯅ ꯃꯅꯤꯜ ꯐꯣꯡ ꯐꯣꯡ ꯀꯥꯕ ꯑꯗꯣ ꯌꯣꯟꯗꯨꯅ ꯂꯩꯔꯝꯂꯦ꯫
ꯇꯣꯝꯕꯅ ꯏꯃꯥꯕꯣꯛ ꯃꯪꯒ꯭ꯔꯥ ꯂꯩꯔꯣ ꯃꯪꯒ꯭ꯔꯥ ꯂꯩꯔꯣ ꯍꯥꯏꯔꯦ꯫ ꯑꯩꯅ ꯉꯁꯥꯏꯅ ꯄꯩꯁꯥ ꯌꯥꯎꯗꯦ ꯂꯩꯍꯧ ꯍꯥꯏꯗ꯭ꯔꯣꯅꯦ, ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯂꯩꯕꯤꯌꯨ ꯂꯩꯕꯤꯌꯨ ꯑꯁꯨꯝ ꯇꯧꯕꯗꯒꯤ ꯃꯪꯒ꯭ꯔꯥ ꯂꯩꯗꯨꯅ ꯄꯤꯖꯔꯒ ꯂꯥꯛꯈꯤꯌꯦ꯫ ꯆꯅꯨꯅ ꯌꯥꯏꯃ ꯅꯪꯒꯤꯅ ꯀꯔꯤ ꯂꯩꯌꯣ ꯍꯥꯏꯔꯤꯕꯅꯣ? ꯏꯃꯥꯕꯣꯛ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯂꯩꯕꯤꯒꯅꯨꯗ, ꯑꯁꯨꯝ ꯇꯧꯅ ꯏꯆꯥ ꯌꯥꯏꯃꯁꯦ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯌꯥꯝꯅ ꯈꯪꯕ, ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯉꯛꯈꯤꯕ ꯏꯆꯥ ꯅꯨꯄꯥꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯣꯜꯂꯤꯕ ꯐꯅꯦꯛꯁꯤꯡ ꯑꯗꯨꯒꯤꯅꯦ ꯄꯥꯟꯗꯣꯟ ꯃꯈꯩ ꯃꯥꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯂꯣꯟꯈꯤ꯫ ꯃꯄꯥꯟꯗ ꯂꯣꯜꯂꯕꯗꯤꯅꯦ ꯃꯤ ꯎꯈꯤꯅꯤ ꯏꯀꯥꯏ ꯍꯥꯏꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯐꯅꯦꯛ ꯂꯣꯟꯗꯨꯅ ꯂꯩꯕ ꯎꯕꯗ ꯑꯩ ꯆꯥꯛ ꯊꯣꯡꯕꯤꯔꯨꯔꯒꯦ ꯍꯥꯏꯗꯨꯅꯅꯦ ꯍꯦꯛ ꯍꯦꯛ ꯆꯪꯗꯨꯅ ꯆꯥꯛꯁꯨ ꯊꯣꯡꯗꯣꯛꯄꯤ꯫ ꯃꯩꯉꯥꯟ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯃ パꯏꯗꯨꯅ ꯂꯥꯏꯔꯤꯛꯁꯨ ꯄꯥꯏ꯫ ꯅꯣꯡꯃ ꯆꯩꯔꯥꯎꯕꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯃꯥ ꯏꯕꯥꯅꯤ ꯋꯥꯃꯟꯈ꯭ꯔꯦ ꯂꯥꯏꯗꯨꯝ ꯈꯨꯔꯨꯝꯃꯨꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯕꯨ ꯄꯨꯗꯨꯅ ꯆꯤꯡꯉꯥ ꯆꯤꯡꯗ ꯆꯠꯂꯦ꯫ ꯂꯥꯏ ꯈꯨꯔꯨꯝꯂꯤꯉꯩꯗ ꯇꯣꯝꯕ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯌꯦꯛꯇ ꯂꯥꯎꯏ ꯊꯝꯕꯥꯜꯈꯣꯡꯗꯒꯤ ꯇꯣꯝꯕ ꯅꯃꯥꯒ ꯅꯃꯥꯕꯣꯛꯀꯅ ꯃꯥꯌꯦꯛ ꯃꯈꯣꯡ ꯑꯁꯤꯗ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯂꯥꯎꯕꯗꯒꯤꯗꯤ ꯆꯦꯜꯂꯛꯈꯤꯔꯝꯃꯤ꯫ ꯇꯃꯨꯕꯤꯅ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯎꯈ꯭ꯔꯦꯗꯀꯣ, ꯀꯗꯣꯝꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯅꯣꯅꯦ? ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯑꯁꯣꯝꯗ ꯆꯦꯟꯊꯔꯨꯔꯦ, ꯑꯩꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯆꯠꯄꯒꯤ ꯂꯝꯕꯤꯗꯨꯅꯦ ꯍꯥꯏꯅꯁꯨ ꯆꯦꯜꯂꯨꯔꯤꯅꯤ꯫ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯀꯛꯋꯥꯔꯣꯝꯗꯅꯤ ꯅꯪꯅ ꯆꯠꯂꯨꯔꯤꯕꯗꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯁꯝꯂꯗꯨꯅ ꯄꯨꯔꯛꯈꯤ꯫ ꯃꯈꯣꯏꯕꯨ ꯃꯕꯨꯛ ꯊꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ, ꯃꯍꯩ ꯇꯝꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯊꯕꯛ ꯑꯃꯃꯝꯇꯪ ꯐꯪꯅꯅꯕ ꯍꯥꯏꯗꯨꯅ ꯍꯅꯨꯃꯥꯟ ꯊꯥꯀꯨꯔꯗ ꯍꯞꯇꯥ 7 ꯈꯨꯔꯨꯝꯖꯔꯗꯨꯅ ꯊꯧꯅꯤꯖꯔꯕꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯕꯛ ꯇꯧꯈꯤꯕ ꯑꯁꯦ ꯁꯦꯟ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯇꯤꯡꯗꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯋꯥꯖꯔꯛꯄꯁꯦ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯔꯗꯨꯅ ꯉꯁꯤꯗꯤ ꯏꯆꯥꯁꯤꯡꯒꯤ ꯃꯄꯥꯟ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯖꯔꯤꯕ ꯑꯁꯤꯅꯤꯅꯦ꯫ ꯍꯌꯦꯡꯒꯤꯗꯃꯛꯇꯗꯤ ꯇꯥꯕꯤꯔꯤꯕ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯃꯊꯪꯒꯤ ꯁꯝꯕ꯭ꯔꯨꯒꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯇꯥꯛꯄ ꯁꯝꯕ꯭ꯔꯨꯒꯤ ꯃꯥꯒꯤ ꯄꯤꯔꯛꯄ ꯃꯍꯩꯗꯣ ꯄꯥꯊꯖꯔꯛꯀꯦ꯫ ꯁꯤꯕꯛꯇꯪ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯏꯀꯣꯛꯅꯣꯟ ꯈꯨꯔꯨꯝꯖꯩ꯫